Chahi yamsilakpagi matung inna hakchang manungda thorakpa free radical masing hengalaktuna mit ki tongan ba khudong chadaba kaya thohalai. Free radical haibasi hakchang na oxygen sizinaba matamda thorakpa stable oidaba molecule singni. Free radical na ngawdong thungba amadi macular degeneration na chingba mit ki tongan ba khudong chadaba kaya ohalai. Ngawdong thungba haibasi mit ki lens ta hangam mapal machu changlaktuna mit manungda mangal changba ngamdabadagi oirakpani. Ngawdong thunglabadi pot khudingmak mayak sengna uba ngamde. Matam chana layang haudrabadi phibam henjilaktuna mit ki lens pungkop kupsin khibadagi mit tang ba haibadu oirakpa yai. Ayamba matamda ngawdong thungba haibasi chahi yamsilakpana maram oiraduna thohalakpai tarbasu kanagomba chahi yamna nauriba miyoi kharadasu ngawdong thungba adumak yaudaba natte. Maikhu sijinnaba amasung diabetes na chingba naraba miyoi singdi ngawdong thunganbagi risk amukka henna wangi. Adubu antioxidant marang kaina yauba chinjak ching maru oina vitamin C, vitamin E amasung carotenoid lutein marang kaina yauba chinjak charabadi ngawdong thungbagi risk hanthahali. Free radical singna hakchang manungda thogalakadaba amang ata sing adu vitamin C amadi E na khara makhai ngakthokpa ngami. Fat ki chang wangna yauba chinjak ka henna chabana mitta E puriba singli phulhanduna macular degeneration ohelakpa yaba maramna yariba makhai fat ki chang wangna yauba chinjak charoidabani. Diabetic retinopathy haina khangnaba diabetes na ohelakpa mit ki kudong thiba phibam ama ngakthoknabagidamak chaba thakpada cheksinduna E da yauba chini ki chang control tawgadabani. Vitamin A, beta carotene amasung bioflavonoid na mit ki mathauda yamna chauna mateng pangi. Karigumba vitamin A watlabadi mit na amambada mathau toba ngambagi chang hantharaktuna night blindness ohelai. Maram aduna numit khudingi vitamin A yauba chinjak chang naina chaba mathau tai. Mit ki damak lokhatpa yaba chaksin thorang singdi mit ki phibam ngak chen ba haibasi isa gi pukhamda yauriba chinjaktagi hanna haugadabani. Omega 3 fatty acid, lutein, zinc, vitamin C amadi E yauba chinjak chang naina chagadabani. Ahal oirakanda mit tanghanbagi khwaidagi maru oiba maramdi diabetes ni. Maram aduna hakchangi arumba amadi anoiba chapchana thamduna E da yauba chini ki chang control tawgadabani. Maikhu sijinnabana ngawdong thunghanbaga loinana optic nerve amang ata thohalli amasung macular degeneration ohelai. Maram aduna maikhu sijinnaroidabani. Numit ki mangalda yauba ultraviolet radiation dagi ngakthoknabagidamak chathok khotokpada afaba makhangi sunglass ama ukadabani. Mitta sokpa panba yaba maongda sana khotnaba natraga thaba ingkang suba tarabadi afaba makhalgi safety glass natraga protective goggles ukadabani. Computer mamangda matam sangna phamduna thabak sugadaba oirabadi yamna toina computer dagi mai laithoktuna athapada second kun gumba hek yengadabani. Pung ani khudingi ngaihak hokotuna khongkap manga tara sarpasu adumak kanagani.